Manipuri Wari Pambi Channel na tabiri bopumna magpu amo hana taram noksari ngasisu mayam gi ngai hak pothana na bagidamak anong ba Manipuri wari masa ani khaktang puduna laksari ahan bagi wari masa sigi maming phagi pion wari masa sigi aiba khangembam syam keso wari masa se hana taminarasi Sir, kay takpi kada ba? File se, Deputy Secretary the Piuso. Yes, sir. Ngay ko. Takpi sir. Parunu ko, confidential ni. Hoy, sir. Thoki. Sir, takpi sir. Can you speak English? Yes, sir. Hindi also. Sab janta. Nang di class kaya no? BA ni sir. English honors. Hindi COVID MA appear but fail. Yari salo sapuro. Funny sir. As loy rehe class I ki pionda BA MA hapsin duna file confidential laitre da nagpangak po tho using kokse kro dum khot ke da tha taruk ki matung da kai hai gi sir file se Secretary Finance the Piruso. Hoy sir pijege. Madi kadai the fonge sir. Mathangi kada. Chale sir. Ngai ko. Kai haige sir. File number 2 do deputy da. File number 2 si karamana sir. As alang basini salo hangu. Pani sir. Thoki. Nongali. Laksari sir. Sigi file se mathang manaw na ina thamu se. Karam bana handui no sir. Salo mapanda lairukho amukta kaurakke ni. Hoy sir. Thoki. Changjarak pa yarani ko sir. Sangla u. Nang thabak tawba han bro. Mani sir. Nang di class kaya no. Kadai phok tamhoge. Tamhoge sir. Aduga sar haina English ta hai disidi sana karakanda sar hayu hai daine pion oibagi di class 8 oidau ni hai sar ai koi baba na koi mamang school dagi certificate laibani sar ai gi thabak asisu ai koi baba na lau yo laga laibani sar pion oiraga masing maming khangrabadi paba thoktrabadi kamdau ni ha sar tambiu tamlaga herakpani sar yare so Mapanda phamduna layu korokpa kanda ta na ba pion chawda pihalurage file singse thamna chathokinu ko hoi sir mamai laiki amuk konsilak laga sir kaigumbamta kaino hayu mapanda sum phamduna laigadro sir hoi layu korokpa ta na ba sir mapan thongning lakpa khok hamning lakpa tarabadi kanana mahut silauni sir chalo hoi laura e Khangpe khangi sir. Salo, arak pama dek sino. Hoy sir. Thoki. Sir ay bu kabi babu. Ay nang kanano. Ay tompa puni sir. Kaya bu sangay ba? Sir gipiyondo makong hambasat ki. Aduda ingon da sinaramani sir. Officer do. Isisi na no i. Pare. Setal amaga bora amaga porau thuna la uko hoy sa thoki as kumai ni he maut sin basu sap hek mani maming su sa sangger pa yagadro sangla une side le jere sa kaino bora sidi amata porak ni basina sa sie side bora maya mama habla i aina sarda amakhakta haibadu da lautho halaga simatang pujarak pani sar Officer don't know naming kay kawi muka nga nasay ka mana de sir mahut sinba da maming owner adi yarodra hay duna muka nga how sir kangkum kumi kangi sir pakali kangano pakat kano nung sidu na lao banida so talga boraga do nang chazero mapanda pamluso as harawi sir yari thoklo Yes sir. Ngai ko. Tompa pudo laklaga sanghala uko.
Hoi sar, khurumjari. Yare yare. Nok tum nok ke da hai. Oh pion babu. Ani subagi aroi bagi wari macha sigi mamingna sening khodana kadai dano nangna chatuiduna ayung anta sida ima ai matha yamna sai aigi phirep amata lepa yabri yenguge mani macha na masado taha taharaga saning ita ta dana haire I mai matawadu da mamana ipa pakhaladana masanupi gi manakta sangsillaga sectionna hangi ngai khone kaino nang hairibaduwo ima bu kaimata khangdre ima aise sahi kya sure aise ima na pokpani ima di khanglamgani adu hana amta khummu kaino ne masibo sahi du di handakki kalenda kunthra homdoi mapung pha dawrini kunthra mari sang dawrini kaidorage aduni loire adubu kaidorage haiba aina lesabi oina sum leibasi ima yamna nungaibro aibo asu yamna thadongingdribasi karigino aina sumaina sum tawbasi aisi nungairamgani haina khanbro haima kainone masibo kainone natene aise matam helabane ima hoina su khangbi gadabani noidi kaimata khangsinade aise yamna saizani kanade aisatke aigi phep ama lepa yabri yenge ngasi is imagi bema ngaiko kanadano kadaidano nangna satuisa ai ngarang ima da wari loina sakribaduni kanade thenge mayum thiruge mani masado iping hek phingdana mamadu inthoklaga kadagi mapan thokki mamana mathabak yaiduna leihowi ai sa sidi limandana ikai baga amata khangdre dana sidi mani masa nupa amata koina rakte koina bakarino khanglakte omin kami nabi mama nabi amata laikai asida natana mana hek khangnaba makai amata leidre loina mayum panakre mama nabi singa masa amapo masa amapam tauraga ningol sakau bula ko ubada imung da sensilaga kaptuna khangak lebasi sahi fanayam silakle adubu karidi upai lei lambi de salibanupa amada aibu lauro hairurabadi yadabanina tanja sab sum ngaibada adungai moyang kangleirongi nongbangi machan nupi torona thongal da laklaga nupa phabagi type tumak tawdawda ngaire adubu handakti mani masagi na kongda khoirela khongnangla una khoira kari khoino khangde khoimu amadi nganglaba tare adusu usinna sinna phone da khangnabani phone dadi sahi tara muk jamban minaduna leiminabagum nungsinare moidagi hena nungsinaba taibang asida laitrabagumlabani adubu sakti amuk phau unadri photo thanabadadi masak hairap yengba yai aduk yamna naha sunate magasu hairap sanai khalli handaki simadi research phanayamna tinga wari tha kaya sangna tawraklabanina mani masana su namai paiduna yalhaurage haido hek yaure simaga nanthokhrabadi mani masa chuk sabagi thaurang tau yare amukta unasi yadabado nahan wari sanabadadi uchina sina ngasi unasi hairakpani masini nahandagi mana fengi se hekta sensilage sini mani masa ayuk yahaurakpadagi taibaga nanbaga mamayado laisabi inkhalakpidu ngaire masinbando lipstick taira manthara taira fet fet launa satkre ngasi makti hairanu aisu phibam amata semkhige sorok mapan da hauriba khonang pambi aduda ngaraga umang kanglap nupa tuna mani masada themi yaroye ai ngasi se numit tamaga thoraklabani ngasi se numitsu yamna fai ai de haiba singa halaroi mani masana mama yadudi nupa aduda yengba ngamjada luktharaga khongbi da yenglaga oinaduna haidi ngaikho nangbu ai yum kadai dano khanglabro adu khangbagi mathau ta de nangna puraga salaga adum khangdau leiridobu mani masa adum khummi tawpham khangdraba nupa aduna makut masado mariang chattuna mamai humang pangtai da taithokpado mani masana tap launa faraga setna paisinningbagi wakhal di khalli adubu madumakti hek ngamjade animak
मागी ओइबा तोंगान तोंगानबा वाखल खन्नरिबरा कइनो वाका अमत ngangnade मरक्सिदा नुपादुगी फोन अमा लाखिबा ताई आई थबा अमा चली लाक्लनी थमो थमो होइबा लागे बा नुपादो फोन थमकी कनागी फोन लाइदुबो इमानबा अमगिनी मनी मचा चलो ngasiदी फरक तारनिबा कोन पाउ फाउनरसे ngamoi haiba aidi thoraklabani haiba mani masana handakti nupadugi kudang paiduna konsilaga haira I thado se mino uraga fazade nupaduna hairap inthoknaba honari khangaude tungdagi nupadugi lusam paiduna longthek hekta thekki kaino nangna sida tawrami base aina singarak ni base kuirabani ngasaidagi noina tawri base ai tumenna yenglibani थबक अमा चली गायना सिंथीबाओ नुपादुगी नुपी ओइरा माले खुदोंबियो करियो नुपादुदा यामना सावना लाव खोंदुना nganगली मनी मसादी मसादो तरंग चले वा अमता हाइबा ngamdre मिहुनसु थाबल सुंगबगी दोल मखोलगुम हौगलाई हे मीगी मतु मचा लेबा नुपादुदा नंगना केथरमी सि कैनो नसमदु फोइरगा सुनु याइंगं तयुरा सीदी आईगी केथफमने नंग सिनिंग्ब्रा ngasi thabirabani matung hek thengnarabadi sire khangu nupado soro soro singaga puraga chatkhi mani macha mayumda peho halaklaga phamungda upsanduna kapi mamada thokliba pumnamak tammi mamana sor asangba ma hondoklaga tapna hairai thabak ama tauba haibase yamna ingna tamna taugadabani ne फराइनी हौजिक्ति चेनिंग खोदना वाई मचा सिगे आईबा नरेंद्र निंगोंबा पुनमकपु अरोइबोइना थागतसरी।